ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯍꯣꯏ, ꯉꯁꯤꯗꯤ ꯇꯧꯔꯦ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯂꯦ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯑꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯕꯛ ꯂꯦꯞꯆꯔꯣꯏ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯇꯅ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯂꯦꯞꯄ ꯂꯩꯇꯅ꯫ ꯃꯤꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯤꯕ ꯐꯣꯇꯣ, ꯚꯤꯗꯤꯑꯣ ꯁꯦꯟ ꯇꯧꯕꯤꯔꯤꯕ ꯁꯣꯐꯋꯦꯌꯔ WhatsAppꯀꯤ ꯐꯥꯎꯟꯗꯔ ꯖꯦꯟ ꯀꯣꯝ ꯑꯃꯗꯤ ꯕ꯭ꯔꯥꯏꯟ ꯑꯦꯛꯇꯟ꯫ ꯃꯥꯏ ꯗꯤꯌꯔ ꯂꯚꯂꯤ ꯐ꯭ꯔꯦꯟడ్ꯁ ꯑꯦꯟড ꯚꯤꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯖꯔꯤ꯫ ꯔꯤꯀꯦꯁ ꯇꯦꯛꯅꯤꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯃꯌꯥꯝꯅ ꯈꯪꯕꯤꯒꯅꯤ ꯃꯗꯨꯗꯤ WhatsApp ꯑꯁꯤ ꯀꯔꯝꯅ ꯁꯦꯝꯈꯤꯕꯅꯣ, ꯐꯥꯎꯟꯗꯔ ꯖꯦꯟ ꯑꯃꯗꯤ ꯕ꯭ꯔꯦꯟꯒꯤ ꯂꯥꯏꯐ ꯖꯔꯅꯤ, ꯀꯔꯝꯕ ꯀꯝꯄꯅꯤꯗꯒꯤ ꯔꯤꯖꯦꯛ ꯑꯣꯏꯈꯤꯕ, ꯀꯅꯥꯅ ꯀꯝꯄꯅꯤ ꯂꯩꯈꯤꯕ, ꯀꯌꯥꯗ ꯂꯩꯈꯤꯕ, ꯑꯞꯗꯦꯠ, WhatsAppꯅ ꯀꯔꯝꯅ ꯁꯦꯜ ꯇꯥꯜꯂꯤ, ꯐ꯭ꯌꯨꯆꯔ ꯁꯣꯐꯋꯦꯌꯔ ꯃꯌꯥꯝ ꯑꯁꯤ ꯈꯪꯕꯤꯕꯒꯤꯗꯃꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯐ꯭ꯔꯦꯟడ్ꯁ, ꯏꯆꯦ ꯏꯆꯜ, ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯇꯨꯡꯗꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯊꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯇꯨꯡꯗꯁꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯖꯁꯇꯤꯟ ꯕꯤꯕꯔ, ꯃꯥꯂꯥꯂꯥ, ꯖꯦꯛ ꯃꯥ, ꯀꯣꯜꯒꯦꯠ ꯐꯥꯎꯟꯗꯔ, ꯐꯦꯁꯕꯨꯛ ꯐꯥꯎꯟꯗꯔ, ꯁꯦꯜꯍꯩꯕ, ꯖꯣꯟ ꯁꯤꯅꯥ, ꯃꯥꯏꯀꯦꯜ ꯐꯤꯜꯞꯁ, ꯕꯂꯥ, ꯕꯣꯅꯤ, ꯕꯤꯖꯨ, ꯀꯥꯏꯀꯨꯁꯣꯃꯥ, ꯅꯦꯃꯥꯔ, ꯔꯣꯅꯥꯜꯗꯣ, ꯃꯦꯁꯤ, ꯃꯥꯗꯔ ꯇꯦꯔꯦꯁꯥ, ꯔꯇꯟ ꯇꯥꯇꯥ, ꯑꯦꯝꯗꯦꯁ ꯃꯁꯥꯂꯥ, ꯑꯦꯃꯥꯖꯣꯟ, ꯌꯨꯇ꯭ꯌꯨꯕ, ꯃꯦꯔꯤ ꯀꯣꯝ, ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯐꯪꯕꯤꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯖꯦꯟ ꯀꯣꯝ ꯀꯧꯖꯩ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 24, 1976ꯇ ꯌꯨꯀ꯭ꯔꯦꯟ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯄꯣꯛꯐꯝꯅꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯁꯤ ꯂꯦꯕꯔꯅꯤ ꯑꯃꯗꯤ ꯏꯃꯥ ꯂꯣꯏꯅꯅ ꯏꯕꯣꯛ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯦꯔꯤꯀꯥꯒꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯌꯨꯝ ꯍꯣꯡꯂꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯕꯅ ꯑꯩꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯣꯟꯊꯣꯛꯑꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯤꯖꯤꯟꯅꯈꯤ꯫ ꯁꯦꯜ ꯂꯩꯇꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯋꯥꯏ ꯁꯤꯠꯄ ꯍꯧꯈꯤ ꯃꯤꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯀꯦꯟꯁꯔ ꯑꯅꯥꯕ ꯅꯥꯔꯛꯈꯤ꯫ ꯁꯔꯀꯥꯔꯗꯒꯤ ꯐꯪꯕ ꯑꯅꯥꯕꯒꯤ ꯁꯦꯜ ꯈꯔꯗꯨꯅ ꯑꯩꯍꯥꯛ ꯀꯝꯄ꯭ꯌꯨꯇꯔ ꯂꯥꯏꯔꯤꯛ ꯂꯩꯔꯒ ꯄꯥꯕ ꯍꯧꯈꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯁꯨ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯗꯤ ꯊꯥꯗꯣꯛꯈꯤꯗꯦ ꯑꯩꯒꯤ ꯕꯕꯥ ꯑꯗꯨ꯫ 1997ꯗ ꯍꯛꯆꯥꯡ ꯁꯣꯛꯂꯛꯄ ꯍꯦꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯁꯨ ꯁꯦꯜꯒꯤ ꯑꯋꯥꯕ ꯂꯩꯕꯅ ꯃꯤꯒꯤ ꯌꯨꯝꯗ ꯑꯉꯥꯡ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯅꯤꯒꯤ ꯃꯇꯨꯡ 2000ꯗ ꯏꯃꯥꯁꯨ ꯃꯥꯂꯦꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯜꯒꯤ ꯑꯋꯥꯕ ꯂꯩꯕꯅ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯕꯨ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕꯤꯍꯧꯕ ꯉꯝꯗꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ, ꯄꯦꯟꯗꯕꯗꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯑꯁꯤ ꯆꯠꯇꯕ ꯌꯥꯗꯦ, ꯍꯤꯡꯗꯕ ꯌꯥꯗꯦ, ꯑꯍꯦꯟꯕ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯊꯕꯛ ꯑꯗꯨ ꯆꯠꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯊꯟꯇ ꯇꯥꯈꯤ꯫ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯗꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯈꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯦꯁꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯈꯤ꯫ 1996ꯇ ꯒ꯭ꯔꯨꯞ ꯑꯣꯐ ꯍꯦꯀꯔꯁꯀꯤꯗꯃꯛ ꯊꯕꯛꯁꯨ ꯇꯧꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯌꯥꯍꯨꯗ ꯌꯥꯎꯈꯤ꯫ ꯀꯝꯄꯅꯤ ꯑꯁꯤꯗ ꯑꯩꯒ ꯌꯥꯝꯅ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯃꯗꯤ ꯑꯩꯒ ꯆꯥꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯐꯪꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯕ꯭ꯔꯥꯏꯟ ꯑꯦꯛꯇꯟ꯫ ꯑꯩꯒꯤ ꯃꯔꯨꯞ ꯕ꯭ꯔꯥꯏꯟ ꯑꯦꯛꯇꯟ ꯑꯁꯤ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯖꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯕ꯭ꯔꯥꯏꯟ ꯑꯦꯛꯇꯟ ꯀꯧꯖꯩ꯫ ꯑꯩꯍꯥꯛ ꯑꯃꯦꯔꯤꯀꯥꯟ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯃꯔ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯅꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 17, 1972ꯗ ꯃꯤꯆꯤꯒꯟ, ꯑꯃꯦꯔꯤꯀꯥ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯄꯣꯛꯐꯝꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐ꯭ꯂꯣꯔꯤꯗꯥꯗ ꯆꯥꯎꯔꯛꯈꯤ꯫ ꯁ꯭ꯇꯦꯟꯐꯣꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯣꯏꯖꯔꯦ꯫ 1992ꯗ ꯁꯤꯁꯇꯦꯝ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯔꯣꯛꯋꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯅꯤꯒꯤ ꯑꯃꯗꯤ ꯑꯦꯄꯜ INC, ꯑꯦꯗꯣꯕꯤ ꯁꯤꯁꯇꯦꯝꯗꯁꯨ ꯊꯕꯛ ꯇꯧꯖꯔꯝꯃꯤ꯫ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯃꯔꯨꯞ ꯕ꯭ꯔꯥꯏꯟ ꯑꯦꯛꯇꯟꯅ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣ ꯇꯧꯖꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫ ꯖꯦꯟ ꯀꯣꯝ꯫ ꯖꯦꯟ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯕ꯭ꯔꯥꯏꯟ ꯑꯦꯛꯇꯟ ꯌꯥꯍꯨꯗ ꯆꯍꯤ 7 ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯕ꯭ꯔꯥꯏꯟ ꯑꯦꯛꯇꯟꯅ .com ꯕꯕꯜꯗ ꯁꯦꯜ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯏꯟꯚꯦꯁꯠ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯐꯦꯜ ꯑꯣꯏꯈꯤ꯫
2007 da ai amadi aigi marup Acton Yahoo-dagi toki. Yahoo-dagi fanglakpa saving aduna sahi ama South America kaya ama koiki. Karanigi matung Facebook company da aikoi ani thabak apply tauki adubu reject tawraki. Hawai di yamna nungaite Facebook job adudagi reject oirakpa adu ai amadi aigi marup Acton na khanki karigumba software amadi putoksi haina. Software mayam asi sizinaba matamda password yamna hangi. Password kaukrabadi problem oribasi phone number khaktana yaba software sembagi idea lakhi. Aigi atopa marup Alex kauba imanaba amagi manakta koiba chatpa matamda hi friend WhatsApp haiba wahay asi tabada yamna impress oiki. Adudagi wakhal lakhi software asi WhatsApp aina mingthon ge khankibadagi hojik phawba mayamna sizinnabirisini. 24 February 2009 California da office hangki. 2014 da Facebook founder Mark Zuckerberg na 19 billion US dollar da laiki. Ai amadi aigi marupu Facebook tagi job reject tawbagi damak I really thanks to God. Karigumba reject tawbiram dragadi asi mayamna WhatsApp harba ming asi khangbiram loy. WhatsApp office employee asi mi yangkai muktani thabak tawribasi. Facebook amadi YouTube di advertisement dagi revenue income tali. WhatsApp di advertisement su utte. Install tawbusu free ni. Karamna taliba hairagadi WhatsApp business dagi. Google Play Store da software asi phangbigani. WhatsApp business na karamna karbar tawino hairagadi. Karbar tawba mi amana mahaki business adu hena saukhat hange khanbirabadi premium paid tawbagi kudong saba piri. Text tawba matam aduda automatic reply lakani adugi matung isana pamjaba business adugi client adu company asina. Details kaya mapirakani customer gi number, details, address, phone number, praman oina pizage. Hojik isa fee gi business ama tawri khanbirasi wholesale rate ta. Suppliers mayam da piningi khalasi product mayam asi adukanda WhatsApp business apps asina mateng tawragani. Ani subada WhatsApp payment, mobile banking, Paytm, Google Pay asumna hojik WhatsApp payment dagi su mafam amadagi mafam amada sale transfer tawba yabagi khudongchaba si leire. Sige mathakta WhatsApp group na Silicon Valley da anau software update amadi launch tawgadawri. Wafam amatang aigi nungsizerba marup mayamda karigumba ishagi product ki advertising amadi anauba YouTuber obirba matung 1,000 subscriber 4,000 watching hours amadi monetization gi kudong saba pambiba leiragadi screen da piriba WhatsApp number asida contact tawbagi kudong saba si thamjari. Marakthar na ihaki atopa YouTube channel RIKESH Education asi busu mayamna support tawbiu. Channel asidagi after class 10, 12, Science, Arts, Commerce amadi graduate lor matung kari course tawba yai kataida tamba yai. Sigi damak semjabani maramaduna. Hojik yengbiriba video sigi description natraga I button natraga video asi loiba matamda end screen da video asi sup mayamna fangbigani sungsoi soidani yengbiu. Hojik video sibu yengbiriba my dear internet, coding, software, digital marketing asina future ni maramaduna tambalepi ganu. Ay haki hanagi viewers singbu channel subscribe tawbibagi damak thank you so much. Anauba viewer obirabadi please channel sibu subscribe tawbiu. Angam mamakay friends sing dasu share tawbiu WhatsApp, Instagram, Facebook group ta maramdi ngasi sana share tawkibadagi imanaba makanakhiba haibasi iramdam asigi yamna saukhatningai ni loinana all bell button sunambiu maramdi ai hakna anau video upload tawbu khuting isagi device ta fangbigani. Video se like tawbiramu amadi comments ta thambirau maramdi viewers mayam gi comment asi pajaraga video semjari ai hakta su motivational kaya ma fangjai maramaduna angam mamakhay comments ibirau amadi share tawbiu video si hawbodagi loiba fawbutang yengbibagi damak mayam pungam khay leituna thagatsari. Every morning meditation yoga tawbiu afabasinjak sabiu mungaina lebiu harang lebiu imung manungbu anayak yaudaba
nungayba punsi ama oibiyu. Thank you so much. Have a great day. Be always smile, and I will see you in the next video. Thank you so much. Bye bye.